ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯤꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤꯒꯤ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤ ꯑꯃꯁꯨꯡ ꯃꯥꯏ ꯄꯥꯛꯅ ꯂꯨꯍꯣꯡꯕꯒꯤ ꯁꯩꯐꯝꯗ ꯏꯁꯩ ꯁꯛꯄꯗ ꯁꯔꯨꯛ ꯌꯥꯈ꯭ꯔꯦ꯫ BSFꯅ ꯆꯨꯔꯆꯥꯟꯗꯄꯨꯔꯒꯤ ꯃꯁꯛ ꯈꯪꯗꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯀꯨꯀꯤ ꯈꯨꯜ ꯁꯤꯡꯗ ꯄꯨꯔꯛꯇꯨꯅ ꯊꯝꯖꯤꯜꯂꯝꯂꯦ ꯍꯥꯏꯅ NSCNꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯟꯗꯣꯛꯇꯨꯅ ꯑꯃꯗꯤ ꯄꯨꯊꯣꯛꯇꯨꯅ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ VCꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯛꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯣꯇꯦꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯊꯣꯛꯇꯅ ꯂꯩꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯥꯁꯟꯒꯤ ꯊꯕꯛ ꯇꯧꯔꯝꯕ BJP ꯂꯩꯉꯥꯛ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯐꯦꯜ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯍꯩ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯤꯐꯝ ꯊꯣꯛꯄ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯕ ꯑꯁꯤꯅ ꯑꯣꯏꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯣꯏꯔꯤꯕ ꯍꯨꯌꯥꯝ ꯄ꯭ꯔꯤꯌꯣꯕꯔꯇ ꯁꯤꯡꯍꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯍꯨꯌꯥꯝ ꯄ꯭ꯔꯤꯌꯣꯕꯔꯇꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯆꯍꯤꯒꯤ ꯑꯣꯏꯅ ZEO ꯖꯣꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯄꯤꯕ ꯌꯨꯅꯤꯐꯣꯔꯝ ꯐꯤꯖꯣꯜꯁꯤꯡ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2015ꯒꯤ ꯃꯥꯔꯆ ꯊꯥ ꯂꯣꯏꯒꯗꯕ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯇꯝꯖꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯉꯥꯡꯁꯤꯡꯗ ꯄꯤꯕ ꯉꯝꯗꯕ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯟꯗꯛ ꯆꯍꯤ ꯏꯪ 2015ꯒꯤ ꯑꯣꯏꯅ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟ ꯑꯁꯤ ꯖꯅꯨꯋꯥꯔꯤ 19ꯗꯒꯤ ꯍꯧꯅꯕ ꯏꯖꯨꯀꯦꯁꯟ ꯗꯤꯔꯦꯛꯇꯔꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯨꯜ ꯀꯥꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯥꯔꯁꯠ ꯄꯤꯔꯤꯌꯣꯗꯤꯛ ꯐꯥꯎꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯄꯥꯡꯊꯣꯛꯅꯕ ꯍꯧꯅꯈ꯭ꯔꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯍꯩ ꯇꯝꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯐꯤꯖꯣꯜ ꯑꯅꯤ ꯁꯨꯅ ꯐꯥꯎꯕ ꯊꯝꯕ ꯉꯝꯖꯗꯕ ꯂꯥꯏꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯑꯌꯥꯝꯕꯅꯤ꯫ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯅꯧꯅ ꯑꯦꯗꯃꯤꯁꯟ ꯇꯧꯗꯨꯅ ꯃꯍꯩ ꯇꯝꯖꯕ ꯑꯉꯥꯡꯁꯤꯡꯗꯤ ꯂꯩꯖꯕ ꯃꯌꯨꯝꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯁ꯭ꯀꯨꯜ ꯀꯥꯅꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯃꯥꯡ ꯆꯍꯤꯗ ꯌꯨꯅꯤꯐꯣꯔꯝ ꯐꯪꯈꯤꯕ ꯑꯉꯥꯡꯁꯤꯡꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯐꯤꯖꯣꯜ ꯃꯥꯟꯅꯗꯕꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯃꯔꯤꯡ ꯃꯔꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯆꯥꯒꯨꯝꯅ ꯄꯤꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯩꯗꯧꯉꯩ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯁꯥꯃꯛꯇ ꯍꯪꯖꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯌꯨ꯫ ꯌꯨꯅꯤꯐꯣꯔꯝ ꯄꯤꯕ ꯃꯇꯝꯗ ꯀꯥ ꯍꯦꯟꯅ ꯄꯤꯛꯄ ꯁꯥꯏꯖꯇ ꯄꯤꯕꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯥꯡꯖꯧꯅꯅ ꯁꯔꯚꯦ ꯆꯠꯇꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯉꯥꯡꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯕꯥꯟ ꯅꯤꯡꯊꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯆꯨꯅꯕ ꯃꯑꯣꯡꯗ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯤꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤꯒꯤ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯅꯤ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ NPP, CPI ꯑꯃꯗꯤ CPIMꯅ ꯁꯤꯟꯗꯨꯅ ꯉꯔꯥꯡ ꯅꯥꯎꯔꯦꯝꯊꯣꯡꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤ NPPꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯁꯣꯔꯠ ꯅꯣꯇꯤꯁꯇ ꯊꯝꯕꯗꯒꯤ ꯁꯔꯨꯛ ꯌꯥꯕ ꯉꯝꯈꯤꯗꯕꯅꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯍꯥꯟꯅ ꯈꯟꯅꯍꯧꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯍꯧꯕ ꯆꯪꯏ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯤꯖꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯐꯤꯔꯦꯞ ꯑꯗꯨꯁꯨ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯅꯤ꯫ ꯂꯣꯏꯅꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯅ ꯂꯧꯔꯛꯄ ꯋꯥꯔꯦꯞ ꯑꯗꯨꯗ ꯄꯥꯔꯇꯤꯁꯨ ꯏꯟꯗꯨꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯃꯤꯐꯝ ꯑꯗꯨꯗ BJPꯒꯤ ꯃꯤꯍꯨꯠꯁꯨ ꯁꯔꯨꯛ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 13ꯀꯤ ꯃꯤꯍꯨꯠꯁꯤꯡꯗꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯗ ꯋꯥꯔꯦꯞ 6 ꯑꯃꯠꯇ ꯑꯣꯏꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ NPFꯀꯤ ꯃꯤꯍꯨꯠꯁꯤꯡꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯇꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯆꯦ ꯑꯃꯠꯇ ꯄꯤꯔꯛꯇꯨꯅ ꯈꯪꯍꯜꯂꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤꯕ ꯑꯁꯤ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯅ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯂꯧꯗ꯭ꯔꯤꯉꯩꯗ ꯃꯤꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯟꯗꯣꯛꯇꯨꯅ ꯑꯃꯗꯤ ꯄꯨꯊꯣꯛꯇꯨꯅ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ VCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯕꯥꯏꯑꯦꯅꯨꯑꯦꯜ ꯃꯜꯇꯤꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯤ-ꯔꯤꯚ꯭ꯌꯨ ꯕꯥꯏꯂꯦꯡꯒꯨꯋꯦꯜ ꯔꯤꯁꯔꯆ ꯖꯔꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯕꯤꯒꯤ 63ꯁꯨꯕ ꯚꯣꯜꯌꯨꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ VC ꯄ꯭ꯔꯣꯐꯦꯁꯔ N ꯂꯣꯀꯦꯟꯗ꯭ꯔꯣꯅ ꯐꯣꯡꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ VCꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯦꯡꯂꯒ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯔꯤꯛꯁꯤꯡ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯍꯟꯗꯣꯛꯇꯨꯅ ꯑꯃꯗꯤ ꯄꯨꯊꯣꯛꯇꯨꯅ ꯊꯝꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯈꯤ꯫
Manipur University ki Manipuri Department Sinduna Department asigi seminar hall da pangthokpa thoram aduda Manipur University ki VC Professor N Lokendro, Manipuri Department ki HOD Professor L Bizita Devi, Dean School of Humanities Professor L Pramodini Devi, Director IQSD Professor A Rajmani, former Dean, former VC in charge Professor L Sanatombi retired, former Dean of School Humanities Professor L Aruna retired na chingmana saruk yakhi. Manipur University ki VC Professor N Lokendro na NEP 2020 lakpa kaloina na mahiroi singda yariba makai mamalonda takpi tambina ba haibagi wafam leirabanina aikoi gi hawalak iba mahiroi singi yenglaga makhal khudimaki layek sing asi Manipuri londa handoktuna thamba haibasi tangai fadre UGC na susakang lakpagi matong ina undergraduate amadi postgraduate ki tongan ba course singi su translate tawba amadi ithokpagi thapak kanna chathari haiki. Mahak na makata na fongdokkibada Manipuri loan asi Bharat ki 9 suba schedule da chalaba Sahitya Academy na susakang laduna lol asida miyoi kayada award piduna ikai khumnaba utlibani asigumba lol asibu henna masak thokhanaba su Manipuri Department asina lawriba amadi hotnariba singbusu VC na thagatpa fongdokhi. Illegal immigrants sing mapungfana takthoktriba fawba delimitation tawba yaroi haina Soten Kumar na fongdokre. Reserve Forest law kaina lam khopchalibasing illegal immigrants sing mapungfana takthoktriba fawba Manipur da delimitation tawba yaroi haina hanagi CPI gi State Secretary L Soten Kumar na fongdokre. Wafam asi CPI Kumbi Local Council na sinduna council asigi ni fuma palaksuba annual local conference ama Kumbi da leiba ibudaw sana thong khomku mangagi harautel da pangthokiba thoramda mahak na fongdokibani. L Soten Kumar na makata kibada Supreme Court ki ruling amana tha ahom ki manungda delimitation tawgadabani haibasi maram chade. State asida sahi ani fazilaglaba irang asi ngasi fawba loisindana leiri. Thokliba lal asi mapandagi lokay na masing khangdana changsilakiba kanglon kaina asaba adhar paiduna mitop mayam khuling lakpadagi thokibani. Delimitation tawdringaida Manipur da NRC hana tawgadabani CPI oina di hana dagi hauna kumza Inglising ani dagi hauna delimitation tawba yaroi haina lauduna lagli. Ngasi su delimitation gi mayokta chapchana lepli Myanmar dagi masing khangdana changsilakliba immigrants sing takhaidriba makai amadi reserve forest da lam khopchinduna tasiliba mayam takhaidriba fawba delimitation tawba yaroi. Manipur University ki Manipuri Department sinduna Department asigi seminar hall da pangthokpa thoram aduda Manipur University ki VC Professor N Lokendro, Manipuri Department ki HOD Professor L Bizita Devi, Dean School of Humanities Professor L Pramodini Devi, Director IQSD Professor A Rajmani, former Dean, former VC in charge Professor L Sanatombi retired, former Dean of School Humanities Professor L Aruna retired na chingmana saruk yakhi. BSF na CHURACHANDPUR dagi Masak Khangdaba illegal immigrants in UKHRUL district ki Litan gi AKOIBADA Tariba Kuki Khul Singda PURAKTUNA THAMJILLAMLE haina NSCN na maral sirakli. UKHRUL Times ki paw amagi matung ina matam sangna dagi UKHRUL district ki manungda leiba Molhang Kuki village da hangliba Kuki militants ngi camp ta ngak sinduna leirakibani. Masna takpadi BSF paramilitary forcing asi India gi border ngakpa amadi Kuki militants singa mari leinai haiba asini. Asigumba thawong asi Indo-Naga political conflict ki santi gi waroisin puraknaba haukiba kumza 1997 dagi ceasefire tawduna political dialogue sa Tariba NSCN da chawna singnaba amadi ikaiba pibani hairi. Manipur da India ki paramilitary force singna Kuki militant singda logistic amadi material sing mating pangduna lagli haibasi anawba natte. Haukiba chachat 1990 gi matamda Manipur lengak na Kuki militant singbu yoktuna semduna NSCN ga thengnana ba hotnakibani. Hiram asida Manipur police tu Kuki militant singa mari leine haibasi matam khara ki matungda khangnaraklagani. Maramdi Molhang Kuki village da leiriba Kuki militant singda Manipur state police na potlam sing mating pangba leikhre. Assam Rifles asi Kuki militant singa achawa mari leine haibasidi khangnaduna leiraba wafamni. Makhoi gi gari dagi Kamjong district ki mafam singda amadi atay district singda Kuki militant sing puthok pusin tawi haibasidi kakningai letraba wafamni adubu NSCN nadi naga taba mafamda kaidawnungda India gi wangmadagi illegal immigrants sing India gi paramilitary force sing na puraktuna thampham leite yasu yaroi haina NSCN na fongdorakli. Relief camp ta leibi amasu maipak na luhongbagi saifamda isai sakpada saruk yakre. Laning Thawsana Mahi Temple Board ki pung isay jagoy loisang na relief camp ta layriba miyoy kayabu sintak sindambibagi mahayan ba nong henggalagli. Ngasi su relief camp ta laybi na pi ama luhongbagi sayfam amada saruk yado na maipak na isay sakli hay na Laning Thawsana Mahi Temple Board ki charol amana hayri. Charol asina hay chahi ani fazilaglaba relief camp ta layriba iray chasingbu Laning Thawsana Mahi Temple Board ki pung isay jagoy loisang na sintak sindambibagi mahay oyna Serau Gwaltabi Kangpokpi amadi Torbungdagi Wangkai High School Sawambung Relief Camp Lamboy Khongnangkhong amadi Thangmayban Relief Camp ta leiba nupi mari luhongfamgi saifamda maipak na isay sakpada saruk yakre hairi.
ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯑꯁꯤꯗ ꯅꯠꯇꯅ ꯉꯁꯤ ꯑꯃꯨꯛ ꯍꯟꯗꯛꯇ ꯅꯧꯅ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ 5 ꯁꯨꯕ ꯃꯐꯝ ꯑꯣꯏꯅ LSTB ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯂꯣꯏꯁꯪꯅ ꯁꯤꯟꯇꯥꯛ ꯁꯤꯟꯗꯝꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯟꯖꯦꯟꯕꯝ ꯑꯣꯝꯕꯤ ꯆꯅꯨ ꯂꯩꯃ ꯃꯄꯨꯔꯣꯏꯕ ꯔꯣꯁꯟ ꯂꯩꯐꯝ ꯏꯀꯧꯗ ꯂꯩꯕꯤꯅ ꯍꯧꯖꯤꯛ ꯊꯥꯡꯃꯩꯕꯟ ꯂꯤꯂꯥ ꯆꯤꯡꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯁꯩꯐꯝ ꯑꯃꯗ ꯃꯥꯏ ꯄꯥꯛꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯑꯄꯦꯟꯕꯒ ꯂꯣꯏꯅꯅ ꯆꯍꯤ 2 ꯃꯐꯝ ꯈꯪꯗꯅ ꯋꯥꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯛꯄꯗꯒꯤ ꯍꯥꯟꯅꯗꯒꯤ ꯈꯔ ꯄꯥꯝꯖꯗꯨꯅ ꯂꯥꯛꯄ ꯏꯁꯩꯒꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ LSTB ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯂꯣꯏꯁꯪꯒꯤ ꯑꯣꯖꯥ ꯏꯟꯗꯤꯔꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤ ꯉꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯕꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯅ ꯊꯧꯖꯥꯟꯕꯤꯕꯒ ꯂꯣꯏꯅꯅ LSTBꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯆꯍꯤ 2015ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯊꯝꯈꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯥ 2 ꯐꯥꯔꯛꯀꯗꯧꯔꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ, ꯆꯍꯤ 2 ꯐꯥꯅꯤꯡꯆꯤꯠ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯥꯔꯆ 9ꯗꯒꯤ ꯍꯧꯅ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯥꯎꯃꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯥꯄꯝꯆꯥ ꯖꯥꯗꯨꯃꯅꯤꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯊꯧ ꯄꯨꯔꯤꯕ ꯍꯥꯏꯕꯗꯤ ZRAꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯐꯣꯔꯃꯔ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯊꯥꯡꯂꯦꯟꯄꯥꯎ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯤꯕ PS ꯍꯥꯎꯀꯤꯞ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯐ KNOꯒ ꯇꯧꯅꯔꯤꯕ ꯁꯨ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯐꯣꯔꯦꯟ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯕꯨ ꯁꯧꯒꯠꯇꯨꯅ ꯁꯨ ꯍꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯂꯦꯞꯈ꯭ꯔꯒ ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯕ꯭ꯔꯥ? PRꯅ ꯇꯝꯄꯥꯛꯇꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯈꯣꯝꯒꯠꯈ꯭ꯔꯦ, ꯀꯌꯥ ꯑꯃ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯆꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯍꯥꯏꯔꯛꯄꯗ PRꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ? ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ? PRꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯇꯝꯄꯥꯛꯇꯃꯛ ꯆꯂꯥꯏꯕ, ꯆꯤꯡꯗ ꯐꯦꯜ ꯑꯣꯏꯔꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯣꯏꯔꯤ꯫ PRꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ, ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯦꯟড ꯗ꯭ꯔꯒ ꯕꯤꯖꯤꯅꯦꯁ, ꯗꯤꯐꯣꯔꯦꯁꯇꯦꯁꯟ, ꯏꯂꯤꯒꯦꯜ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟꯠ ꯏꯟ ꯔꯤꯖꯔꯚ ꯐꯣꯔꯦꯁꯠ ꯑꯦꯔꯤꯌꯥꯁ, ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯏꯁꯨꯁꯤꯡ ꯅꯥꯊꯩꯔꯒ ꯄꯤꯁ ꯑꯦꯟড ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ PR ꯃꯅꯨꯡꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯋꯥꯐꯝ ꯂꯥꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯊꯠꯅꯕꯒꯤ ꯑꯆꯧꯕ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯔꯛꯄꯅꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯂꯦꯞꯈ꯭ꯔꯒ ꯄꯤꯁ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯕ꯭ꯔꯥ? PRꯅ ꯇꯝꯄꯥꯛꯇꯒꯤ ꯈꯨꯠꯂꯥꯏ ꯀꯌా ꯈꯣꯝꯒꯠꯈ꯭ꯔꯦ, ꯀꯌా ꯑꯃ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯆꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯅ ꯍꯥꯏꯔꯛꯄꯗ PRꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯦ? ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯕꯅꯣ? PRꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯇꯝꯄꯥꯛꯇꯃꯛ ꯆꯂꯥꯏꯕ, ꯆꯤꯡꯗ ꯐꯦꯜ ꯑꯣꯏꯔꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯣꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛ ꯄꯥꯏꯒꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤꯕ MLAꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯥꯊꯣꯛꯁꯤꯡꯒꯤ ꯑꯃꯗꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯁꯔꯀꯥꯔ ꯄꯥꯏꯔꯒ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯂꯩꯕ ꯑꯗꯨꯗꯤ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯋꯥꯠꯀꯅꯤ꯫ MLAꯁꯤꯡ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯍꯨꯠꯅꯤ, ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯨꯜꯂꯥꯎ ꯂꯥꯎꯐꯝ ꯊꯣꯛꯏ꯫ ꯅꯈꯣꯏ ꯂꯩꯉꯥꯛꯂꯣꯟꯒꯤ ꯇꯧꯒꯗꯕ ꯄꯣꯂꯤꯁꯤ ꯑꯗꯨꯁꯨ ꯃꯤꯌꯥꯝꯗ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯤꯇꯣꯞꯁꯤꯡꯒꯤ ꯂꯥꯜ ꯑꯁꯤ ꯂꯣꯏꯒꯗꯕ ꯅꯠꯇꯕꯅ ꯅꯔꯝꯗꯝ